ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯂꯥꯛꯄꯒꯤ ꯃꯇꯝꯗꯤ ꯌꯧꯔꯕꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯏꯃꯥꯇꯣꯟ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯛ ꯂꯩꯍꯧꯔꯤꯕꯣ ꯑꯩ ꯆꯔꯥ ꯈꯛꯇ ꯋꯥꯟꯖꯒꯦ ꯆꯥꯛ ꯇꯦꯡꯀꯣꯠ ꯑꯃꯇ ꯄꯤꯕꯤꯌꯣꯕ ꯀꯩꯅꯣ ꯔꯟꯖꯟ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯩꯀꯥꯏ ꯑꯉꯥꯡꯒꯤ ꯆꯥꯛ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯇꯦꯅꯦ ꯆꯥꯛ ꯂꯩꯇꯦꯀꯣ ꯆꯥꯛ ꯂꯥꯝꯂꯗꯤꯅꯦ ꯏꯁꯤꯡ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯑꯁꯨꯝ ꯐꯕꯅꯤ ꯅꯣꯏ ꯅꯃꯥꯗꯣ ꯂꯥꯛꯂꯒꯅꯤ ꯀꯩꯝꯇ ꯈꯜꯂꯨꯔꯒꯅꯨ ꯅꯃꯥꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯜꯂꯛꯄꯗꯀꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯩ ꯏꯃꯥ ꯉꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥ ꯊꯣꯏꯅ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯌꯥꯝ ꯋꯥꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯐꯝꯂꯤꯗꯨꯕꯨ ꯃꯃꯥ ꯑꯩ ꯃꯃꯥꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯅ ꯏꯃꯥꯇꯣꯟꯗ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯅꯤ ꯑꯗꯨꯗ ꯆꯥꯛ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯂꯩꯀꯥꯏ ꯑꯉꯥꯡꯗꯤ ꯆꯥꯛ ꯍꯥꯞꯇꯦ ꯍꯥꯏꯔꯛꯏꯕ ꯆꯥꯛ ꯂꯥꯝꯂꯕꯗꯤ ꯏꯁꯤꯡ ꯊꯛꯆꯤꯜꯂꯒ ꯐꯩ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗ ꯑꯩꯅ ꯏꯁꯤꯡ ꯊꯛꯆꯤꯟꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥ ꯏꯃꯥꯇꯣꯟ ꯍꯥꯏꯔꯤꯕ ꯃꯃꯥꯅ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏ ꯑꯗꯣ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ ꯉꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯇꯣ ꯍꯌꯦꯡ ꯂꯩꯔꯛꯂꯒꯦ ꯁꯣꯏꯗꯅ ꯉꯁꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯣ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ ꯁꯦꯜ ꯍꯦꯛ ꯄꯤꯔꯛꯄꯒꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯂꯒꯦ ꯌꯥꯝ ꯊꯨꯅ ꯁꯠ ꯂꯥꯎꯅ ꯊꯣꯡꯂꯒꯦꯀꯣ ꯊꯣꯏꯅ ꯆꯥꯛ ꯊꯣꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯅꯅꯥꯎ ꯍꯣꯏꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯄꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯅꯥꯎꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯆꯥꯄꯣꯠ ꯃꯔꯛꯇ ꯈꯔ ꯄꯤꯔꯛꯏ ꯑꯗꯨꯁꯨ ꯏꯃꯥꯇꯣꯟꯅ ꯎꯈꯤꯕꯗꯒꯤ ꯑꯗꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯇꯣꯟꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ ꯏꯆꯥꯗꯤ ꯏꯁꯣꯔꯅ ꯁꯥꯎꯏ ꯍꯥꯏꯕꯅꯤ ꯃꯤ ꯑꯃꯕꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯏꯆꯥ ꯍꯣꯏ ꯃꯃꯥ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯕ ꯆꯥꯡꯁꯤꯗ ꯑꯁꯨꯝ ꯍꯣꯠꯅꯔꯕꯗꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯨꯔꯣꯏꯕ ꯖꯤꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯃꯣꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯏꯆꯥ ꯔꯟꯖꯟꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯑꯗꯨ ꯊꯤꯗꯕ ꯊꯥ 3 ꯐꯥꯔꯦ ꯑꯩꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯐꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝ ꯄꯨꯊꯔꯒ ꯂꯩꯔꯦ ꯊꯥ 3 ꯑꯁꯤꯒꯤ ꯐꯤ ꯑꯗꯨ ꯇꯥꯃꯣꯅ ꯈꯔ ꯊꯤꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯔꯟꯖꯟꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯣꯏ ꯑꯩ ꯌꯦꯡꯂꯒꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯐꯪꯒꯗꯕ ꯂꯩ ꯃꯗꯨꯗ ꯑꯩ ꯌꯥꯅꯕ ꯍꯣꯠꯅꯔꯒꯦ ꯀꯩꯅꯣ ꯃꯣꯏꯕꯥ ꯑꯩꯈꯣꯏ ꯏꯆꯥ 3 ꯂꯩꯔꯤꯕ ꯑꯁꯤꯒꯤꯁꯨ ꯐꯤ ꯊꯤꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯑꯗꯨꯒ ꯏꯆꯦ ꯊꯣꯏꯒꯤ ꯃꯆꯥꯒꯤꯅ ꯊꯥ 3ꯒꯤ ꯊꯤꯕꯤꯔꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯆꯥ 3 ꯑꯁꯤꯒꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯊꯤꯕꯤꯗꯣꯏꯅꯣ ꯃꯤ ꯃꯆꯥꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗꯣꯏꯅೋ ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯅꯆꯥꯒꯤ ꯐꯤꯗꯨ ꯊꯤꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯒ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯟꯗꯣꯏꯅꯣꯕ ꯏꯕꯦꯝꯃ ꯅꯪꯒꯤꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯏꯕꯦꯝꯃꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯒꯤ ꯏꯆꯥꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤꯗꯤ ꯕꯣꯔꯗꯤꯡꯗ ꯊꯝꯂꯤꯕꯗꯨꯅꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ 2 ꯂꯣꯜꯂꯕꯗꯤ ꯅꯨꯄꯤ 2ꯗꯨꯒꯤ ꯃꯆꯥꯁꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯛꯊꯨꯡ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯑꯃꯈꯛꯇꯅꯤ ꯑꯗꯨꯁꯨ ꯁꯨꯞꯅꯇꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯑꯗꯨ ꯈꯛꯇꯪ ꯊꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯄꯤꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯣꯏꯕꯥ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯒꯤ ꯃꯆꯥ ꯌꯣꯛ ꯊꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯣꯛꯊꯣꯛꯀꯤ ꯃꯆꯥ ꯐꯥꯎꯕ ꯌꯣꯛ ꯊꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯑꯃꯨꯛ ꯌꯣꯛꯀꯦ ꯍꯥꯏꯔꯤꯕꯔꯣ ꯃꯣꯏꯕꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯑꯩ ꯈꯠꯅꯕ ꯆꯩꯅꯕ ꯄꯥꯝꯗꯦ ꯅꯨꯄꯥꯅꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯅꯨꯄꯥꯅ ꯅꯨꯄꯤ 2 ꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯌꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦꯛ ꯌꯦꯡꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯐꯦꯃꯤꯂꯤ ꯍꯥꯏ ꯀꯣꯔꯠꯇ ꯆꯦ ꯊꯥꯗꯨꯅ
imai chagi phangpham thokpa pipiyo haiduna che hekta thagani madudada wa tholagani haisini Yareda toloda nakhoi ani bo leikaina targa wawa launraga kari kana duino noi khana gera sauna gera tahoro ai thabak chale wafam asi hairam laga jila yumdu dagi sat khirami matamna asum hokhibana thoi amdi sakhi gi masa sing loina pakhang pharak lami ima aise 10+2 pass tawrbanina ai aphang wa thabak sing ima gi pangwe aba mateng panglage haina khali laireksu tamtamna sel thokpe aba thabak ama tawrage haina su khali kari thabak noni isana tawgodar bisibu isana bo pamjaba thabak laglabo haiba aigi friend ama lay imphalda magi da leiraga angang home tutor tawrage haina khali nungthilgi matamdana makhoi gi yumdu ga hek naknana leiba sekon chauna hangba ama lei maduda thabak suba yauraga sel talage haina khali isana bo pamlabadi aigide karisu akaipa leite adubu isana pakhangni do karamna mafam madu leiraga thabak sugani haibada imagi wakhalse awabadi phawi ima ai khaktrane pakhang sibu mi loina pakhang oina thabak suba mayam ama chalisidi thabak subadabu pakhang na suba yadi haiba leibrane migi pochai huran basat pasu natabudubo isagi humang mamaltana suja nomjarga sen tanbabu karigi ikai doino thabak pu suninglabadi thabaki thabak ngaktani atanba minabu thabak leitabigi wani ima haujikti ima su ahal oiragle aibu saunaba yokpire thakpire haujikti aikhoina amuk su nomdana imabu nungaina thamba matam yaurabani numit adudigi hauna ranjan imphanda leiraga home tutor tauna sekon amada thabak subu yauraga sen tanba haurami nongma ranjana thabak suraga leiringai matamda sekon adugi mahajon nupa aduna laglaga ranjanda wahang kaya hanglami ibungo ranjan nangbu pakhang oina thabak suba yauribisibu kari awaba leibagino pakhang na khoina maram mokpase aidi yamna nungsi ibungodi ayuk numidangda angangi home tutor tawduna sel tali haina su tajai isabu class kaya di tamhobage tada ai handak chahi asigi graduate ki last semester exam piduini college su marak kari lairabi imungdegi haurakpa oibanina sel tanba thokcharakpani adum hingna bahaiduna honajari bahaibaduni tada aikhoina inakera khunba imungdegi haurakpa oramlabadi phagadaba adusu natabanina sekona sida thabak tawna kari tawsiga haibadu yengba tari tada ibungona tangadra haibadi khangde aigi sekona siga awatpa thabak amadi lairibani manager kam accountant ge post ama puksel sengba nupa ama khabarda haptona kaujari haujik phawbugedi apply torokpa leitri hana thabak asibu puduna leiramba nupa adusu aina paisa yamna chenamali hairubudi thabak toklage hairi yaragadi thabak asibu aiga tana duna thabak taurasi haibabu isana kari khalibage aigidi yamna laibak phabagi wani tada aduda aina sinpham aduda experience leitabani progress wat kadra haina khanjariba tada karisu waningai leiteda aiga tathok tasin tawrga loredana tha amagi manungda sel kya chatkhre sendongna kaya lai sinmising adugi khusumal kya pidoriba haibisigi matang khaktani yamna luba thabak nateda luribadi thamoi sengba adu khaktani numit adudigi hauna ranjan sekon aduda manager kam accountant gi oina thabak puduna tha gi lising ni phu phangladuna mama masa sekon aduda leiduna thabak suba phangjarami nanau nakhoina khalibisibu karino nakhoibo laila so tamduna afaba misak amama oina bahaiduna aikhoina boarding da thamduna yamna kan honari aduga nakhoina drug amadi goli da laisuduna lairibani ko napase hojik phawba khangdribani ko aina nakhoibo farakadra haiduna asum khanghandabida thambani ngarang su laikai gi cycle poramle na paw hairakpadigi wawa launadabida loisinkhre aduga houjingna amuk aigi sanali kon puduna satke haina thorangliba asibu haunadibra haiba nangbo ima kaidorage ba aina makhoi gi cycle adu aina pamjadana ngahak thoba sanarubani aduda makhoina huranbani gaina hajeli bani ne imagi liksisu yam phajana aina sum paiduna sanarambani kaidorage paiba yadi haiba leibro imung sida aina pot amata paiba yadre haiba natro phai ai amta pairoroi ko ngasidagi tumit layu mi takhini kana lawganu yengu nakhoi nayamba ranjan hoidi
Lairik laisu tambada selsu amata napana mateng pangkibasu laitribani nakhoi tabo mi oirabadi haiduna aina isau khara langsina khara kapsina lauksinadana makhoida siki ama phawa pikhiba laitri masana sum honajaduna makhoidi lam laikhre yumsu furadalan sakhre masa somi oikredana thabak tongjadrabasu laikai sida thoi hoigi masa ranjandi sel paiba mi oikre haiduna waba launakre aduga aikhoigina oktaba lambida chatlibani matam kharagi matungda sakhigi masadi adu ada oire haiduna soidana hainaraklagani masigi khalubada aigi thamoise porpok saktuna lairibasini ne Chumbo sumdroba aina class 5 6 karingai matamda yambada support khara piru haibigidamak aibu imana phukiba natro nayambaga tinaba yade makhoidi yumsidagi tanthokideni hairidudi aduga haujikna yambana sel khara paiduna ina khulaba matamsida imana asuk yamna kalakpa phauриdubu karigino kaidoba yaurage nakhoibo wa kana ngangnaridubu imungsida nong phadoko yumsida nganna jilpagasi yadrene saunabaga launabaga kapnabaga taurisibu yumsibu ngahekta santi leiba phangdrabani ne ko kaisu tawdeda moiba imai cha songwari sanarambani moiba bu yamganna yumsida laglisibu kaidoba yaurabagi haiba moiba kaisu tawde ai ngasidi yamni kaijaba phawi sakhi isana ngarang kainu tawi harisibu chumbra tariba pawo sibu mina ningphu ngangnaribasibu aisibu imai thangalaga chatpa ngamdrene tawrise moiba saubikhino ba aina phanaba sinjarage isa se nanau se phuba yaba phurabani ngangba yaba nganglabani matungda amuk tawjararoi hairabani ba seba saukhino ba oh kayada ningam khidreda aise aigi ibok thoki isabu nakhoina lapna haledana kayada warauramgadaba makhoina school gi phi thinaba leite khara thibiu haijabada aina nangonda sinaramlaga nangna su pibiramdraba adudagi hentoktana aina makhoi su thagi sel khara pinaba sinaramba senpham adusu nahang loina piramdraba haujing amok aigi isa singna mayai karaba nisada luptuna asibagi khayata loina takhigidobagi ngaiduna lairene ko aduga isanupa ranjana masa matomtana wana kana honajudana ngasidi lam leiba ngamjaduna pura dalan saduna afaba misak ama oiduna mayum makai lingna leikredana aduga aigi isa singna oh punamak arembani he punsi jilagi punsi loiredana nupi ani lolibi punsi haibase arembagi lonjaruidako aina wakhan thelubadigi ngasi aina phangliba awaba mesak aside kanana su khanglamloi asumna wakhal nongaitana leiringai tanjaduda ranjan amadi mahaki mama thoi yum aduda laglami Isha Ranjan gi lohongba saliba tha sigi tang kulumdoida tare Ranjan gi mapa sakna saruk yabiyu haijagena lakjari ye Isha amadi aina soikiba lankiba kaya yaurabasu aikhoibu ngakpiyu mamang thakta aina family high court se thaduna thage soto tankiba adusu ai laujikhiba leite court se thajai haibigi watani aina ngasi phawba karigomba amatang khiba leitri ima ichana ngasi mimang thoktuna laiba phangjariba asi ichana honajariba amadi isa ranjanbu popirambagi laman to chinjari laman asibu karamna singba ngamjageni haiduna ishoda khurumjari kaino sakhi nase thoina haidibasi nangonda thagi sel pi kho haina sinaramba sel sing aduna kadaida kamdona pidribano khomune na chindo kaidori sat khomu moiba aina lanba ngaktani aibu amukta ngakpiyo ai yamna lankhre aigi wakhal thelaba matongna ngasidi maibu phina kuptana thamba yadre pomnamak loinamak aigi iral ngaktani aibu amukta ngakpiyo ise nangi adgumlaba wakhal pikpa matau aduna ngasidi isa singse loina mangledana kaidoroni aina malem sida hingduna leirubagi ai isa ranjangi mapa sakna luhongbagi thauramadu ai yauba ngamloi paramdi aina mapal phaningai matamda karigumba mateng amata pangba ngamdraga haujikna isana mi oraklaba matam sida aigi isani haina pambom tinglubagi kari artha thoklibage laikai sigi miyamna aibu karini haina khini sona khini asawbado phathabiyu
ꯃꯤꯕꯨ ꯂꯥꯟꯗꯕ ꯉꯝꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯏꯁꯣꯔ ꯐꯥꯎꯕ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯤꯕꯗꯨꯅꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯊꯧꯃꯤꯅꯤ ꯑꯀꯥꯎ ꯄꯔꯩ ꯆꯟꯕꯤꯌꯨ ꯑꯁꯥꯎꯕꯒ ꯃꯔꯨꯞ ꯑꯣꯏꯕꯤꯒꯅꯨ ꯏꯃꯥꯇꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯕ ꯐꯪꯖꯔꯤꯕꯁꯤ 이마기 ꯊꯧꯖꯥꯜꯇꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯥꯏ ꯄꯥꯛꯆꯈꯤꯕꯅꯤ 이마기 ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ 이마기니 하이ꯕꯗ 나사 ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ ꯑꯔꯦꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯥꯏꯖ ꯅꯣꯟꯖꯒꯗꯧꯔꯤꯕꯅꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏꯗꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯦ ꯏꯄꯥ ꯂꯩꯇꯦ ngasi sikre haina khanba tabani chalasi ima lao asumna ranjana mamittagi mapi taduna kaplaga mamabu chingduna yum adudigi chatkhirami ranjangi luhongbada chekonodigi mahajon aduna mapa sakladuna luhonglaga mama masa mani mamau yamna nungaina pankhibaga loinana wari asi matangsida loisinjare Cartoon video show jengri ba khwai tarabu LDC ke maike dige thagat saba phungdok chari makhata na puring loksing oibi aba thim da video semjarake like masa matang nambiu nauna channel subu thengna biba oigana subscribe tobiramu maduna video ma sembada thona hablibani miyam ge saba lepali tana pangthopa ngamba ojarage